Arambai Tengolgi korongan bakumanna asumna mahaki posta fongdorakli matam kaubi lairembi imana puwari iri MLA Minister Officer Sanjau Paiba lairaba micham loinamak lambi anikhak lei adom iraibag ifurup kan bada yaugadra natraga adom iraibag ifurup manghannaba honariba singda yaugadra adomna ngasi tawriba thabaktuna tungi mirolna khangna hogani sona hogani adom athobani natraga mitambalni haiba adom karamba oiningbage masi khangna chatpiyu wahangsing asi isa isada toina hangbiyu mahaki atopa post amadasu asumna phongdorakli mamangi generation di khangde hantaki generation daidi topa tonganba mine henjanba yadaba maitei amadi uraklagani si khalaga wakhan nungai korongan manasu makha tarakli lemna di manghoi isininaw singna ifurupki damag I katuna thawai pontha pi khiba Sipriya Kangujamgi Pesta Asumnasu Fongdorakli Ngarang Nasu Ngasi na NRC Hayeng na ST dagi lokthokpa Kuki Singi Matam Loirakadore Aidi Haidi Haizakibaniko Noi na Maitei Khara Hatkibadi Yai Adubu Noi Manipurda Amuk Hana Laibadi Fangloi Haidana Imphal Free Press ki makhoi FB dagi tholakpa FB post dagi tholakpa serol amna asumna hairi Imphal West District ki oina ayuk pung 5 dagi hauna numidangi pung 10 phawba curfew komthokre aduga Thobal dasu pung 5 dagi na pung 10 phawba curfew komthokre su lokthou haina chara henduna lakhibi malem senimsta laikatnakre Mayasor Thongnawjamgi pesta asumna fongdorakli yamna nungsi apunmana pangalni aikhoigi punsinbagi khongchat chatpada lambida ngaktang gari khamlingaida mafamduda leiramba maitei pangal isin inausingna makhoisu leiri da mahesh kainomta chabi kho waramani hairakpada yamna hena nungaiki thongna pangal hena hapire